ꯂꯥꯏꯔꯤꯛꯀꯤ ꯐꯟꯈꯤꯕꯒ ꯃꯥꯂꯥ ꯉꯁꯥꯏ ꯃꯈꯩ ꯊꯤꯡꯗꯨꯅ ꯊꯝꯂꯤꯕ ꯃꯄꯤꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯁꯤꯟꯊꯕ ꯍꯧꯔꯛꯂꯤ꯫ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯕꯦꯒ ꯑꯃꯗꯒꯤ ꯄꯤꯛꯇꯛꯅ ꯐ꯭ꯔꯦꯝ ꯆꯜꯂꯕ ꯐꯣꯇꯣ ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯌꯦꯡꯂꯤ꯫ ꯅꯨꯡꯁꯤꯅꯁꯨ ꯅꯥꯟꯕꯤ ꯇꯥꯔꯤꯕ ꯐꯣꯇꯣ ꯑꯗꯨꯒꯤ ꯃꯃꯤꯗꯨꯗ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯃꯔꯤꯛ ꯑꯃꯅꯤꯁꯨ ꯇꯥꯔꯛꯂꯤ꯫ ꯃꯊꯥꯗ ꯑꯃꯨꯛꯁꯨ ꯆꯦꯅ ꯀꯣꯟꯁꯤꯟꯖꯩ ꯐ꯭ꯔꯦꯝ ꯑꯗꯨꯕꯨ꯫ ꯑꯍꯤꯡꯗꯨꯃꯁꯨ ꯑꯗꯨꯝꯅ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯇꯨꯅꯤ꯫ ꯏꯁꯤꯡꯅ ꯃꯃꯥꯏꯗ ꯍꯩꯖꯤꯜꯂꯛꯄꯗꯨꯗ ꯍꯤꯞꯂꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯤ꯫ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯅꯣꯡ ꯆꯨꯔꯦ꯫ ꯈꯪꯂꯥꯎ ꯍꯦꯛ ꯂꯥꯎꯕꯅꯤ꯫ ꯅꯤꯛꯅ ꯍꯣꯏ ꯑꯄꯨꯝꯕ ꯀꯥꯏꯗꯒꯤ ꯅꯣꯡꯅꯣ ꯁꯤꯎꯔꯕꯣ? ꯂꯣꯌꯨꯝꯕꯁꯨ ꯌꯦꯡꯊꯣꯛꯂꯨꯏ꯫ ꯅꯤꯛ ꯃꯈꯨꯠꯇ ꯕꯛꯀꯦꯠ ꯑꯃꯗꯤ ꯃꯛ ꯄꯥꯏꯔꯒ ꯂꯦꯞꯂꯝꯃꯤ꯫ ꯅꯤꯛꯅ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯒꯦꯗꯤ ꯍꯥꯏꯗꯦꯕ ꯃꯤ ꯑꯣꯏꯔꯣꯏꯀꯣ ꯅꯪ꯫ ꯂꯣꯌꯨꯝꯕꯁꯨ ꯋꯥꯜ ꯀ꯭ꯂꯣꯛꯇꯨꯗ ꯌꯦꯡꯂꯤ꯫ ꯑꯌꯨꯛꯀꯤ ꯄꯨꯡ 5:25 ꯆꯠꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯉꯁꯤꯗꯤ ꯃꯥ ꯄꯨꯡꯉꯛ ꯍꯦꯡꯉꯛꯈ꯭ꯔꯦ꯫ ꯇꯥꯏꯕꯪꯅꯤ ꯍꯥꯏꯕ ꯊꯥꯖꯧ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯣꯌꯨꯝꯕ ꯀꯔꯤꯁꯨ ꯍꯥꯏꯖꯔꯨꯗ꯭ꯔꯦ, ꯑꯗꯨꯝ ꯍꯧꯒꯠꯂꯦ꯫ ꯁꯣꯝꯗ ꯄꯨꯟꯁꯤꯕꯅ ꯂꯥꯏꯔꯤꯛꯇꯨ ꯃꯄꯥꯟꯗ ꯊꯣꯛꯂꯨꯁꯦ ꯍꯥꯏꯅ ꯄꯨꯊꯣꯛꯄꯤꯔꯝꯂꯦ꯫ ꯂꯥꯏꯔꯤꯛꯇꯨ ꯀꯌꯥꯗꯤ ꯆꯠꯅꯤꯡꯗꯕꯅꯤ꯫ ꯃꯥꯂꯥꯅꯁꯨ ꯍꯥꯏꯕꯗꯨꯗ ꯌꯥꯔꯛꯂꯦ꯫ ꯄꯨꯟꯁꯤꯕꯅ ꯌꯨꯝꯗ ꯍꯟꯗꯛꯁꯨ ꯀꯨꯏꯗ꯭ꯔꯦꯅꯦ, ꯑꯃꯨꯛ ꯀꯥꯏꯅꯔꯅꯤꯀꯣ? ꯂꯥꯏꯔꯤꯛꯅ ꯑꯃꯨꯛꯁꯨ ꯑꯅꯤꯗꯣ ꯇꯨꯃꯤꯟꯅ ꯆꯠꯂꯤ꯫ ꯄꯨꯟꯁꯤꯕꯅ ꯃꯈꯥꯗ ꯌꯦꯡꯊꯔꯨꯕꯗ ꯂꯥꯏꯔꯤꯛꯀꯤ ꯈꯣꯡ ꯑꯗꯣ ꯃꯔꯤ ꯅꯥꯟꯊꯣꯛꯇꯨꯅ ꯂꯩꯔꯝꯂꯤ꯫ ꯄꯨꯟꯁꯤꯕꯅ ꯏꯆꯟ ꯈꯣꯡ ꯃꯔꯤꯗꯨ ꯅꯥꯟꯊꯣꯛꯏ꯫ ꯄꯨꯟꯁꯤꯕ ꯐꯝꯊꯗꯨꯅ ꯀꯤꯁꯤꯟꯕꯒꯤ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛꯅ ꯃꯅꯤꯡ ꯈꯖꯤꯛꯇꯪ ꯍꯟꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯕꯁꯨ ꯋꯥꯈꯜ ꯑꯣꯏꯔꯣꯏꯗꯕꯅꯤ, ꯍꯥꯟꯅꯒꯤ ꯋꯥꯈꯜꯗ ꯇꯧꯔꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯣꯃꯣꯟ ꯅꯣꯛꯅ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯅꯥꯀꯜ ꯑꯣꯏꯔꯞꯅ ꯂꯦꯞꯂꯤ꯫ ꯃꯥ ꯀꯩꯁꯨ ꯈꯟꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯂꯥꯏꯔꯤꯛ ꯃꯈꯥꯗ ꯐꯝꯊꯈꯤꯗꯨꯅ ꯈꯣꯡ ꯃꯔꯤꯗꯨ ꯀꯤꯁꯤꯟꯖꯔꯤ꯫ ꯑꯅꯤꯗꯣ ꯑꯃꯨꯛ ꯂꯥꯛꯄ ꯍꯧꯔꯤ꯫ ꯑꯗꯨꯋꯥꯏꯒꯤ ꯑꯅꯛꯄ ꯀꯦꯐꯦ ꯑꯃꯗ ꯄꯨꯟꯁꯤꯕꯅ ꯂꯥꯏꯔꯤꯛꯄꯨ ꯄꯨꯁꯤꯟꯕꯤꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯍꯥꯟꯅ ꯆꯪꯗꯨꯅ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯂꯒ ꯃꯅꯨꯡ ꯈꯖꯤꯛ ꯆꯪꯁꯤꯟꯗꯨꯅ ꯂꯦꯞꯂꯒ ꯂꯥꯏꯔꯤꯛ ꯆꯪꯉꯛꯄ ꯉꯥꯏꯔꯤ꯫ ꯃꯈꯨꯠꯅ ꯊꯣꯡꯗꯨꯁꯨ ꯑꯗꯨꯝ ꯄꯥꯏꯔꯒ ꯍꯥꯡꯗꯨꯅ ꯊꯝꯂꯤ꯫ ꯂꯥꯏꯔꯤꯛꯁꯨ ꯆꯪꯉꯛꯏ꯫ ꯄꯨꯟꯁꯤꯕꯅ ꯃꯥꯡ ꯊꯥꯗꯨꯅ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯂꯤ꯫ ꯂꯝꯕꯤ ꯃꯄꯥꯟꯂꯣꯝ ꯊꯪꯕ ꯖꯒꯥꯗꯨꯗ ꯆꯪꯁꯤꯜꯂꯤ꯫ ꯆꯤꯌꯔꯗꯣ ꯈꯖꯤꯛꯇꯪ ꯆꯤꯡꯊꯣꯛꯂꯒ ꯍꯥꯏꯐꯦꯠ ꯀꯟꯊꯣꯛꯄꯤꯔꯤ꯫ ꯐꯝꯃꯨ꯫ ꯂꯥꯏꯔꯤꯛꯁꯨ ꯄꯨꯟꯁꯤꯕꯅ ꯍꯥꯏꯔꯤꯕ ꯆꯤꯌꯔ ꯑꯗꯨꯗ ꯐꯝꯊꯩ꯫ ꯍꯦꯛ ꯐꯝꯈꯤꯕꯒ ꯄꯨꯟꯁꯤꯕꯁꯨ ꯃꯥꯒ ꯃꯥꯌꯣꯛꯅꯕ ꯂꯩꯔꯤꯕ ꯆꯤꯌꯔ ꯑꯗꯨꯗ ꯐꯝꯊꯩ꯫ ꯋꯦꯇꯔꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯇꯦꯕꯜ ꯑꯗꯨꯗ ꯀꯣꯐꯤ ꯑꯃꯃꯝ ꯊꯝꯃꯛꯂꯤ꯫ ꯄꯨꯟꯁꯤꯕꯅ ꯏꯆꯟ ꯀꯩꯀꯩ ꯆꯥꯁꯤꯒꯦ ꯌꯦꯡꯉꯣ ꯑꯗꯨꯗ? ꯀꯦꯝꯇ ꯆꯥꯔꯣꯏꯁꯦ, ꯀꯣꯐꯤꯁꯤꯅ ꯌꯥꯔꯅꯤꯌꯦ꯫ ꯍꯛꯆꯥꯡꯗꯤ ꯀꯩꯁꯨ ꯇꯧꯗꯕ ꯅꯠꯇ꯭ꯔꯣ? ꯇꯧꯗ꯭ꯔꯦ꯫ ꯂꯥꯏꯔꯤꯛꯁꯨ ꯀꯣꯐꯤꯗꯨ ꯄꯥꯏꯔꯒ ꯑꯗꯨꯝ ꯂꯩꯕꯗꯨꯗ ꯄꯨꯟꯁꯤꯕꯅ ꯍꯪꯉꯛꯂꯤ꯫ ꯏꯆꯟ ꯊꯛꯎ ꯀꯩꯗꯧꯔꯒꯦ? ꯀꯩꯁꯨ ꯇꯧꯗꯤꯌꯦ꯫ ꯂꯥꯏꯔꯤꯛꯁꯨ ꯀꯣꯐꯤꯗꯣ ꯈꯖꯤꯛ ꯊꯛꯆꯤꯜꯂꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯀꯣꯐꯤꯗꯣ ꯌꯥꯎꯝ ꯑꯃ ꯊꯛꯄꯒ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯑꯃꯨꯛꯁꯨ ꯊꯝꯂꯤ꯫ ꯄꯨꯟꯁꯤꯕꯅ ꯃꯥꯒꯤ ꯄꯣꯀꯦꯠꯇꯒꯤ ꯃꯥꯂꯥ ꯑꯃꯗꯤ ꯂꯥꯏꯔꯤꯛꯀꯤ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠꯇꯣ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯊꯝꯃꯛꯂꯤ꯫ ꯉꯁꯥꯏ ꯄꯤꯔꯝꯕ ꯀꯥꯎꯔꯦ꯫ ꯍꯣꯏ ꯍꯥꯏꯔꯒ ꯃꯥꯁꯨ ꯂꯧꯁꯤꯜꯂꯒ ꯃꯥꯒꯤ ꯕꯦꯒꯇꯨꯗ ꯍꯥꯞꯆꯤꯜꯂꯤ꯫ ꯃꯥꯒꯤꯁꯤ ꯏꯍꯩ ꯍꯩꯅꯗꯕ ꯃꯑꯣꯡꯗꯨꯗ ꯄꯨꯟꯁꯤꯕꯁꯨ ꯍꯥꯏꯅꯤꯡꯕ ꯋꯥ ꯊꯧꯅꯥ ꯐꯅ ꯍꯦꯛ ꯍꯥꯏꯗꯣꯛꯄꯁꯨ ꯉꯝꯗꯦ꯫ ꯏꯆꯟ ꯍꯤꯗꯥꯛꯇꯣ ꯆꯥꯡ ꯅꯥꯏꯅ ꯆꯥꯎꯀꯣ꯫ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯅꯩ꯫ ꯂꯥꯏꯔꯤꯛꯅ ꯊꯣꯛꯑꯁꯦ꯫ ꯊꯣꯛꯑꯁꯦꯕ? ꯑꯣ ꯃꯥꯡ ꯊꯥꯔꯣ꯫ ꯂꯥꯏꯔꯤꯛꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯄ ꯍꯧꯔꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯕꯤꯜꯗꯨ ꯄꯤꯔꯝꯂꯦ꯫ ꯂꯩꯅꯥꯅ ꯊꯣꯡ ꯍꯥꯡꯒꯦ ꯇꯧꯕꯒ ꯄꯨꯟꯁꯤꯕꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯁꯤꯜꯂꯨꯅ ꯃꯥꯅ ꯑꯣꯏꯅ ꯍꯥꯡꯗꯣꯛꯄꯤꯔꯤ꯫ ꯂꯥꯏꯔꯤꯛꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯉꯛꯂꯤ꯫ ꯄꯨꯟꯁꯤꯕꯅ ꯃꯣꯃꯣꯟ ꯅꯣꯛꯁꯤꯜꯂꯤ꯫ ꯁꯥꯎꯕ ꯍꯩꯇꯕ꯭ꯔꯥ ꯈꯪꯗꯦ, ꯄꯨꯟꯁꯤꯕꯒꯤ ꯃꯣꯃꯣꯟ ꯃꯤꯅꯣꯛꯁꯤꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯗꯨꯃꯛ ꯂꯣꯏꯅꯔꯤ꯫ ꯑꯁꯥꯎꯕꯒꯤ ꯁꯛꯐꯝꯗꯨ ꯅꯣꯡꯃꯇꯁꯨ ꯎꯒꯦ ꯐꯪꯗꯦ꯫ ꯑꯉꯛꯄꯅꯤ ꯄꯨꯟꯁꯤꯕꯒꯤ ꯃꯇꯧ ꯀꯅꯥꯅꯁꯨ ꯇꯝꯕ ꯉꯝꯂꯣꯏ꯫ ꯑꯅꯤꯗꯣ ꯑꯃꯨꯛꯁꯨ ꯂꯥꯛꯃꯤꯟꯅꯔꯤ ꯂꯝꯕꯤꯗꯨꯗ꯫ ꯃꯈꯣꯏꯅ ꯂꯩꯔꯤꯕꯗꯨꯒ ꯀꯌꯥ ꯂꯥꯞꯅꯕ ꯑꯣꯏꯗꯕꯅ ꯈꯣꯡꯅ ꯑꯗꯨꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯅꯤ꯫ ꯁꯨꯝ ꯆꯠꯂꯝꯕꯗꯒꯤ ꯄꯨꯟꯁꯤꯕꯅ ꯇꯞꯅ ꯀꯧꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯏꯆꯟ꯫ ꯂꯥꯏꯔꯤꯛꯁꯨ ꯆꯠꯂꯝꯕꯗꯨ ꯂꯦꯞꯂꯒ ꯄꯨꯟꯁꯤꯕꯗ ꯌꯦꯡꯉꯛꯂꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯃꯥꯒꯤ ꯄꯣꯀꯦꯠꯇꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯧꯊꯣꯔꯛꯂꯤ꯫ ꯕꯇꯔꯐ꯭ꯂꯥꯏꯒꯤ ꯍꯦꯌꯔ ꯀ꯭ꯂꯤꯞ ꯑꯃꯅꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯦ, ꯃꯔꯤ ꯄꯤꯛꯇꯛꯅ ꯑꯣꯏꯕ ꯗꯥꯏꯖꯤꯒꯤ ꯕ꯭ꯔꯦꯁꯂꯦꯠ ꯑꯃꯁꯨ ꯄꯨꯊꯣꯔꯛꯂꯤ꯫ ꯄꯨꯟꯁꯤꯕꯅ ꯏꯆꯟ ꯅꯕꯨꯡꯒꯤ ꯈꯨꯗꯣꯜꯁꯦ ꯂꯧꯕꯤꯌꯨꯀꯣ꯫ ꯀꯩꯁꯨ ꯃꯃꯜ ꯌꯥꯝꯕꯕꯨꯗꯤ ꯅꯠꯇ꯭ꯔꯦꯗ, ꯑꯗꯨꯕꯨ ꯅꯪ ꯁꯤꯃꯗꯤ ꯄꯨꯈꯣ, ꯃꯥꯡꯍꯟꯒꯅꯨꯀꯣ꯫
ꯑꯩꯒꯤꯗꯤ ꯏꯆꯥꯁꯨ ꯂꯩꯖꯗꯦ ꯏꯆꯟꯃꯛꯅꯤ ꯈꯪꯅ ꯈꯣꯏꯗꯥꯔꯨꯔꯦ ꯃꯃꯣꯅꯣꯛꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯄꯅꯤ ꯂꯥꯏꯔꯤꯛꯁꯨ ꯌꯥꯝ ꯃꯨꯟꯅ ꯍꯤꯌꯔ ꯀ꯭ꯂꯤꯞ ꯑꯃꯗꯤ ꯕ꯭ꯔꯦꯁꯂꯦꯠ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯌꯥꯅꯤꯡꯂꯤꯕ꯭ꯔꯥ ꯌꯥꯅꯤꯡꯗ꯭ꯔꯤꯕ꯭ꯔꯥ ꯇꯞꯅ ꯂꯧꯁꯤꯜꯂꯤ ꯄꯨꯟꯁꯤꯕꯅ ꯄꯤꯔꯛꯂꯤꯕ ꯍꯤꯌꯔ ꯀ꯭ꯂꯤꯞ ꯑꯃꯗꯤ ꯕ꯭ꯔꯦꯁꯂꯦꯠ ꯑꯗꯨ ꯑꯗꯨꯒ ꯇꯞꯅ ꯋꯥ ꯉꯥꯡꯂꯛꯂꯤ ꯆꯪꯉꯁꯤ ꯏꯃꯥꯅ ꯂꯥꯛꯇꯦ ꯍꯥꯏꯔꯝꯕꯅꯤ ꯃꯇꯝ ꯁꯨꯞꯄꯗ ꯃꯃꯣꯠꯇ ꯇꯧꯗꯨꯅ ꯂꯩꯕ ꯄꯨꯟꯁꯤꯕꯅ ꯈꯨꯝꯃꯛꯂꯤ ꯆꯪꯂꯁꯤ ꯆꯪꯃꯤꯟꯅꯔꯛꯏ ꯑꯅꯤꯗꯣ ꯋꯥꯗꯤ ꯉꯥꯡꯅꯗꯦ ꯂꯥꯏꯔꯤꯛꯁꯨ ꯍꯤꯌꯔ ꯀ꯭ꯂꯤꯞ ꯑꯃꯗꯤ ꯕ꯭ꯔꯦꯁꯂꯦꯠ ꯑꯗꯣ ꯃꯈꯨꯠ ꯑꯅꯤꯅ ꯆꯦꯖꯦꯠ ꯄꯥꯏꯁꯤꯜꯂꯤ ꯀꯥꯁꯨ ꯌꯧꯅꯔꯦ ꯆꯪꯈ꯭ꯔꯦ ꯂꯥꯏꯔꯤꯛ ꯍꯥꯟꯅ ꯍꯣꯏ ꯃꯥꯏꯁꯨ ꯍꯥꯏꯔꯝꯗꯦ ꯃꯤꯆꯤꯅ ꯐꯥꯎ ꯍꯟꯅꯁꯨ ꯌꯦꯡꯂꯝꯗꯦ ꯅꯨꯡꯉꯥꯏꯕꯇ ꯑꯣꯏꯍꯟꯅꯤꯡꯕꯅꯤ ꯅꯪꯕꯨꯗꯤ ꯑꯋꯥꯕ ꯍꯥꯏꯕꯗꯣ ꯈꯪꯗꯅ ꯂꯩꯕ ꯑꯣꯏꯌꯨ ꯅꯨꯡꯉꯥꯏꯅ ꯅꯪꯗꯤ ꯅꯤꯡꯁꯤꯡꯗꯕꯁꯨ ꯑꯣꯏꯌꯨꯀꯣ ꯇꯥꯝꯅꯈ꯭ꯔꯗꯧꯕ ꯄꯨꯡꯖꯥꯁꯤꯗꯒꯤ ꯀꯥꯏꯅ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ ꯋꯥꯀꯠꯄꯁꯨ ꯇꯧꯔꯔꯣꯏ ꯄꯦꯟꯗꯕꯁꯨ ꯐꯣꯡꯗꯣꯛꯂꯔꯣꯏ ꯈꯪꯕꯤꯔꯛꯎꯀꯣ ꯁꯤꯃꯗꯤ ꯌꯥꯋꯜ ꯃꯥꯅ ꯂꯥꯛꯈ꯭ꯔꯕꯁꯨ ꯅꯨꯡꯁꯤꯕꯅꯤ ꯑꯩꯅ ꯅꯪꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯤ ꯌꯥꯖꯕꯅꯤ ꯊꯃꯣꯏ ꯃꯥꯅ ꯅꯪꯕꯨꯗꯤ ꯈꯣꯏꯗꯥꯖꯕꯅꯤ ꯄꯥꯝꯖꯕꯅꯤ ꯂꯩꯔꯤꯛ ꯍꯣꯏꯒꯤ ꯔꯨꯝꯒꯤ ꯊꯣꯡꯖꯤꯜ ꯄꯥꯟꯗꯨꯗ ꯂꯦꯞꯂꯝꯕ ꯄꯨꯟꯁꯤꯕꯁꯨ ꯇꯞꯅ ꯃꯥꯏ ꯂꯩꯗꯨꯅ ꯃꯥꯒꯤ ꯔꯨꯝ ꯇꯞꯅ ꯆꯠꯂꯤ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯌꯧꯔꯗꯨꯅ ꯃꯅꯨꯡꯗ ꯆꯪꯉꯛꯂꯤ ꯕꯦꯠ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯂꯤ ꯂꯣꯡꯅ ꯍꯦꯛꯇ ꯍꯤꯊꯈ꯭ꯔꯦ ꯃꯃꯤꯠ ꯑꯅꯤꯗꯨꯁꯨ ꯀꯥꯡꯈꯜ ꯃꯊꯛꯇꯨꯗ ꯑꯁꯨꯝ ꯌꯦꯡꯂꯒ ꯋꯥꯈꯜꯗꯁꯨ ꯃꯑꯣꯟ ꯃꯑꯣꯟ ꯈꯜꯂꯤ ꯂꯦꯞꯈ꯭ꯔꯦ ꯐꯤꯔꯦꯞ ꯑꯃ ꯍꯣꯡꯂꯔꯣꯏ ꯈꯟꯅꯁꯨ ꯋꯥꯁꯛꯈ꯭ꯔꯦ ꯊꯥꯖꯕꯁꯨ ꯃꯥꯡꯍꯟꯅꯤꯡꯗꯦ ꯃꯤꯅ ꯍꯪꯒꯣꯏꯅ ꯁꯣꯟꯅꯕꯁꯨ ꯄꯥꯝꯖꯗꯦ ꯇꯁꯦꯡ ꯇꯁꯦꯡꯕ ꯏꯆꯝ ꯆꯝꯅ ꯍꯤꯡꯕ ꯄꯨꯟꯁꯤꯗꯣ ꯑꯗꯨ ꯄꯥꯝꯖꯕꯅꯤ ꯂꯥꯏꯔꯤꯛꯅ ꯏꯃꯥ ꯌꯨꯝꯗꯗꯤ ꯀꯅꯥ ꯀꯅꯥ ꯂꯩꯍꯧꯒꯦ ꯁꯛꯍꯦꯟꯅꯅꯦ ꯌꯨꯝ ꯁꯪꯂꯤꯕꯅꯤ ꯍꯌꯦꯡ ꯑꯌꯨꯛꯀꯤ ꯄꯨꯡ 9ꯒꯤ ꯐ꯭ꯂꯥꯏꯠꯅꯤ ꯇꯤꯀꯦꯠꯁꯨ ꯄꯤꯔꯛꯏ ꯉꯁꯥꯏ ꯄꯤꯕ ꯀꯥꯎꯔꯦ ꯍꯥꯏꯌꯦ ꯑꯣ ꯊꯝꯖꯤꯜꯂꯣ ꯊꯝꯖꯤꯜꯂꯣ ꯃꯐꯝ ꯆꯥꯅ ꯍꯦꯛ ꯊꯝꯖꯤꯜꯂꯣ ꯅꯪꯅ ꯀꯥꯎꯔꯣꯏꯗꯕ ꯑꯃꯗ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯆꯠꯇꯤ ꯀꯅꯥꯅꯁꯨ ꯊꯤꯡꯕ ꯉꯝꯗꯦ ꯑꯗꯨꯃꯛ ꯂꯦꯞꯄ ꯂꯩꯗꯨꯅ ꯆꯠꯈ꯭ꯔꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗꯨꯅꯤ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯋꯥꯔꯤꯗꯨꯅ ꯔꯦꯁꯇꯨꯔꯦꯟꯗꯣ ꯄꯨꯝꯅꯤꯟ ꯍꯦꯟꯂꯤꯜꯂꯤ ꯅꯤꯈꯤꯜꯅ ꯅꯨꯄꯤ ꯑꯣꯏꯅ ꯊꯤꯔꯁꯤꯔ ꯈꯜꯂꯤꯅꯤ ꯅꯤꯛꯅ ꯅꯨꯄꯤꯗꯣ ꯍꯥꯟꯅ ꯂꯩꯈꯣꯀꯣ ꯅꯤꯈꯤꯜꯅ ꯑꯗꯨꯏ ꯋꯥꯗꯤ ꯀꯩꯅꯣ ꯑꯉꯥꯡ ꯈꯔ ꯄꯪꯇꯛ ꯇꯧꯕ ꯑꯃ ꯐꯥꯔꯒ ꯑꯗꯨꯝ ꯌꯥꯔꯗꯨꯕꯨ ꯐꯥꯔ ꯂꯧꯕꯁꯤꯅꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯏꯅ ꯍꯥꯏ ꯑꯩꯁꯨ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯣꯏꯅ ꯇꯧꯔ ꯌꯦꯡꯁꯤꯔꯅ ꯈꯜꯂꯤꯕ ꯅꯤꯛꯅ ꯌꯥꯏꯅꯦ ꯅꯤꯄꯥ ꯐꯤꯔꯦꯞꯄꯅ ꯌꯥꯝ ꯋꯥꯔꯦ ꯅꯣꯏꯅꯤ ꯅꯇꯨ ꯊꯤꯔꯒ ꯀꯔꯤ ꯄꯤꯖ ꯊꯥꯛꯇꯣꯔꯤꯒꯦ ꯅꯃꯥ ꯅꯄꯥꯒꯤ ꯏ ꯆꯨꯞꯀꯦꯅ ꯈꯜꯂꯤꯔꯣ ꯑꯗꯨꯗꯤ ꯀꯅꯥ ꯌꯥꯗꯣꯏꯕ ꯅꯤꯈꯤꯜꯅ ꯑꯦ ꯆꯥꯛ ꯏꯟꯁꯥꯡ ꯐꯖ ꯐꯖꯅ ꯊꯣꯡꯉ ꯄꯤꯖꯗꯣꯏꯅꯤ ꯌꯥꯝ ꯂꯨ ꯇꯧꯕꯤꯗꯣꯏꯅꯤꯗ ꯐꯤꯔꯦꯞꯄꯅ ꯋꯥꯈꯜꯒꯅꯦ ꯊꯕꯛꯀ ꯃꯥꯟꯅꯧ ꯌꯥꯗꯕꯅꯤ ꯈꯜꯂꯨꯕꯅ ꯑꯃ ꯑꯣꯏꯔꯛꯄꯅ ꯑꯃ ꯆꯥꯎꯕꯒꯤ ꯂꯥꯏꯕꯛ ꯇꯧꯅꯤꯀꯣ ꯅꯤꯛꯁꯨ ꯀꯣꯛꯇꯦꯜꯗꯣ ꯁꯤꯞ ꯑꯃ ꯆꯤꯡꯂꯒ ꯏꯍꯦ ꯅꯣꯏ ꯑꯅꯤꯒꯤꯁꯦ ꯑꯉꯥꯡ ꯋꯥꯈꯜ ꯌꯥꯝ ꯆꯦꯜꯂꯤꯗ ꯑꯩꯒ ꯄꯨꯟꯕꯗ ꯌꯥꯝ ꯅꯣꯞꯄꯦ ꯋꯥꯉꯥꯡꯗꯨꯅ ꯌꯥꯗ꯭ꯔꯦ ꯅꯤꯈꯤꯜꯅ ꯁꯥꯌꯝ ꯒ꯭ꯌꯥꯟꯖꯥꯎ ꯅꯤꯛꯅ ꯂꯥꯏꯔꯤꯛꯀꯤ ꯋꯥꯗꯤ ꯁꯔꯁꯋꯇꯤꯁꯦ ꯂꯩꯁꯥꯕꯤ ꯅꯠꯇ꯭ꯔꯒ ꯃꯧ ꯑꯣꯏꯖꯥꯠꯂꯣ ꯅꯤꯈꯤꯜꯅ ꯂꯩꯁꯥꯕꯤ ꯃꯥꯜꯂꯦ ꯃꯥꯒꯤ ꯅꯨꯄꯥꯒ ꯀꯥꯞꯃꯤꯟꯅꯕ ꯐꯣꯇꯣ ꯑꯃꯐꯥꯎ ꯎꯗ꯭ꯔꯤ ꯐꯤꯔꯦꯞꯄꯅ ꯋꯥꯊꯤ ꯑꯃ ꯍꯧꯔꯤ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯅꯤꯛꯅ ꯂꯩꯁꯥꯕꯤ ꯑꯣꯏꯔꯗꯤ ꯑꯩꯅ ꯀꯣꯏꯊꯠꯂꯦꯗꯅ ꯑꯗꯩ ꯂꯨꯍꯣꯡꯉꯦꯗꯅ ꯑꯗꯩ ꯊꯕꯛ ꯑꯆꯧꯕ ꯇꯧꯔꯒ ꯑꯃꯨꯛ ꯗꯥꯏꯚꯣꯔꯁ ꯇꯧꯊꯣꯛꯑꯅꯤ ꯑꯗꯨꯒ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯑꯃꯨꯛ ꯂꯧꯕ ꯁꯤꯅꯦ ꯑꯩꯒꯤ ꯃꯪꯂꯥꯟ ꯅꯤꯈꯤꯜꯅ ꯅꯪꯅ ꯍꯥꯏꯔꯤꯁꯤꯗꯤ ꯂꯥꯏꯔꯤꯛ ꯌꯥꯝ ꯅꯛꯅꯔꯤꯉꯩ ꯅꯨꯡꯁꯤꯕ ꯁꯥꯒꯦꯁꯤꯅꯤꯅꯦ ꯅꯤꯛꯅ ꯑꯦꯛꯖꯦꯛꯂꯤ ꯐꯤꯔꯦꯞꯄꯅ ꯋꯥꯊꯤ ꯆꯐꯨꯑꯅꯤ ꯍꯜꯂꯁꯤ ꯂꯥꯛꯑꯣ ꯄꯟꯊꯧꯅ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯦꯛ ꯊꯣꯛꯄꯁꯦ ꯚꯦꯟꯗꯔ ꯐꯝꯃꯣꯏꯔꯥ ꯍꯦꯛꯇ ꯍꯪꯂꯕꯅꯤ ꯕꯤꯜꯁꯨ ꯄꯤꯔꯝꯃꯒ ꯍꯜꯂꯛꯂꯦ ꯑꯍꯨꯝꯗꯨꯁꯨ ꯉꯁꯤꯗꯤ ꯃꯁꯥ ꯃꯁꯥꯒꯤ ꯒꯥꯔꯤꯗ ꯂꯥꯛꯅꯕꯅꯤ ꯂꯝꯕꯤꯁꯨ ꯄꯨꯟꯗꯕꯅꯤꯅ ꯍꯟꯅꯈ꯭ꯔꯦ ꯃꯌꯨꯝ ꯃꯌꯨꯝꯗ ꯅꯤꯛꯁꯨ ꯃꯌꯨꯝ ꯆꯪꯂꯛꯄꯗ ꯃꯄꯥ ꯏꯕꯨꯡꯉꯣ ꯁ꯭ꯌꯥꯝꯁꯨ ꯒꯦꯠꯀꯤ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯗꯨꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯂꯤ ꯁ꯭ꯌꯥꯝꯅ ꯍꯜꯂꯛꯑꯕ ꯑꯧ ꯄꯥꯎ ꯆꯪꯉꯨ ꯅꯅꯤ ꯂꯥꯛꯈꯤꯕꯅꯤ ꯑꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯅꯤꯛꯁꯨ ꯆꯪꯉꯛꯏ ꯏꯃꯨꯡ ꯂꯣꯝꯗ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯨꯗ꯭ꯔꯦ ꯆꯨꯝꯗ꯭ꯔꯤꯡ ꯀꯤꯆꯟ ꯂꯣꯝꯗ ꯑꯗꯨꯝ ꯂꯥꯛꯂꯤ ꯅꯤꯛꯅ ꯅꯦꯁꯦ ꯍꯥꯎ ꯅꯪ ꯍꯜꯂꯛꯑꯕꯣ
ngasi di manena chak tu thongami iya di pakhang pharabanina yumdaga leitre ko aduna bo pakhang harini mani du sai pendoi loyum badi ngasai di udene thoksu thorakte larik param gini mogi school ka ba horabani iya du swara mani tin balauba ai torisidi waramoi toksina mai di khangre kau pi uduna iya du sa mari sa se kaurage kitchen da gi thorak laga loyum magi ka tam na lakli thong sulonde haifen ga sinbani hoi mai haide che phong la hodana chagli ka du so imamamli nikna bov ko thane ne manoi na such lai ba adom da chatlaga on dawri nikna on thorak pada loyum bado phamung da tum laga leirami nik sangsin laga loyum bagi mamai do pairaga nomli loyum ba mami tu tapna panglakli ni sila ise thokpa yadro loyum ba mami tu haifet noiraga sir ko yaw ngawi kari thabak sudana na ko ngawi ba school halak padagi law maka ko mo guli pige asi hairam laga nik su thokre tungda mangda loyum ba so makha da kumakli mem na loyum ba how nasangam da bro nangbo ko ngawi heima heisa giro chaning dida se guli se sasilo nakanagi nik na pirakpani tela mathakta leiba ising bottle ama lauraga loyum baso guli do chasili bememna ayam bung kaurage chaksa thosi ko bemem su se amu ko ba kitchen da gi thokre nikso fridge to hanglaga champra ma loktholaga loyum bada pirakli si saukse loyum banikta tingak yenglaga sir sidi kumai chadoi ba thum siaudi sai sajilo silamni sinbadu nei nako ngau fadu se loyum ba happy suktok laga ai ko ngau fore next loyum bada mami tu pairap ni yengakli ngasai de se fagiro minai side asai kaina ti champrau bada loina fakre khadrak madrakti nafsilaktana ba samga bebem ga so changminarakli bebem na loyum ba nang bu ko ngawi haibado farabo nesia fare nikna khadrak marak yadori papisi shamna heima ngasai ne haibe adro nang bo bebem na yare se nesi sak thang doragi bebem suma gi magi chak saruk semlaga dining table la da loina thamakli nikna nesi lek tu ro mamo khanarak pro khanadida noma da sulak pasangre ngasi ni ya hoyane leirangena la abani nikna ayuk laki de haide hayeng di nongan maga hangena hairani bembemna nimidang waram adwai de ne nei mamo da lawbala on hairam bani loyum bana ipangpang ke haizarakli nesia nangna sapok hiroidro nikna bembemna iya loyum bagi wang side nikna no stro sat panese shamna yare se ngang le rano chak to chana ba to asana chak sa sa ba hori wasu ngang na de magi thokpa tumin chane nikna hana magi chak pham thokpa khara chara ga got kre magi mathang da syam so got kre bembemna loyum ba cha ha po ro loyum basu sak to chana makok no makli chasilo yam hawi ne se loyum ba nayam basi ma chingkra halambo kai de no da ni singa babung ga leibagi domination ni durwa sa kai do di magi muki michi da loikre iya daga phubro ni si hairamge phode da aina lalomagi khara ngang se wai wani ne se mabuk tiam phaingo direct su leibi school gi uniform so aduni iya sidi lam helono maning thungdrasu aingon hekta tainarok tuba ne siwi de leiru siro tallida ado ne siwi mamodi nong tulakti kaigino noi mamodo thaba khrachinba adugini loyum basu wa makha tarudre chak tu tumina chakre asumna numitu so hojin kre mathangi numikki ayuktuni
ꯃꯂꯥ ꯃꯃꯥꯝꯆꯥꯗꯣ ꯃꯈꯣꯏ ꯁꯠꯁꯠꯅꯕ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏꯒꯤ ꯂꯒꯦꯖꯇꯨ ꯄꯥꯏꯔꯒ ꯊꯣꯔꯛꯂꯤ꯫